ngasi numidang waramda phongiba paujil news service tagi lokhocharakanda Manipur Circle News ki maikai tagi myamda pautamjari ahanbada minister oiramlaba singjamai kendra gi irengbam Hemochandra Congress tagi tokhre pathokchage taminasi Impal West District ki singjamai assembly constituency gi oina tam kayarak hanna karamlaba minister amasung Manipur Legislative Assembly ki speaker gi phamsu puramlaba ex MLA irengbam Hemochandra Singh Indian National Congress INC dagi tokhre ngasi major khulda leiba Manipur Press Club ki thangjing hall da ex MLA irengbam Hemochandra na pangthokiba paugi mifam amada mahana Congress party dagi tokpa asi ma ki khudong chaba yenglaga tokpa nati ningkha tamna leiba ki oina thabak toning badagi tokpani mahana Congress party dagi tokpa asi hiram amatada mari leina de haiki mahana makha taraduna Indian National Congress Party asida yawraktuna thabak thorom kaya chahi disang sitna tawduna lakpani adubu matamgi matung inna ahongba kaya lakpa party asida urakpa tungi vision lairaktaba amadi lukhigedoraba jahaz ama oina urakpadagi munna khantaraba matungda phirep asi lorakpani hairi Indian National Congress tagi toklabaso mahaki political career gedi tokloi leibaki oibe issue singda thabak makha tana tawkhigani haiki makhataba pause pause dagi lokhachagi tha tara henjillaklaba iraang asi Loksabha mikhalda loina kaothokhibagum toure Jitendra taminasi mamang chahi gi megi ahumdagi tholiba tha tara henjillaklaba iraang asi lakliba ta nipan suba Loksabha mikhalda loina kaothokhibagum na toure haina Committee of Civil Society Kanglai Pak CCSK ki President Jitendra Ningombam na phongdokhre tampak ki lojing loyada leiriba misam mayamgi ana layengda mateng pangbo oina CCSK na paring 9 na chatharakpa health camp gi thorom ngasi hairok part 3 da su pangthokre CCSK amasung JR Hospital and Research Institute hatana punna khushamnaraga pangthokiba health camp aduga mari leinana Jitendra Ningombam na haikibada lojing loyada khundariba miyamgi awaba mati khudong chadaba kaya asi aikhoina angama mawongda mateng pangminasi health camp aduda general medicine obstetric and gynecology pediatric ortho ophthalmology amadi atai specialist doctor singna ana layeng chathakibaga loinana hidak langthaksu mamal lodana miyamna phangan ki hairi ningsingba yabadi CGSK na state asida hojik tholiba irang asiga mari leinana awaba taaduna tongan ba relief camp singda leiriba miyoi singda health camp chathaduna ana layeng gi thabak mateng pangduna lakli hairi